Amaromda Chahi asigi oina Board of Secondary Education Manipur BOSEM na louba Class 10 Examination Bishnupur District oinasu punna Center taraga mangada leingak amadi private ki school Maheiroi lishing ahumga Chamapanga kuntraga nipana Saruk Yaduna Pangthokli Mamang Chahi gi May ahumdagi haurakhiba irang asina Maheiroi kyagi punsida achauba chaitheng kaya pirabasu examination asi mahausagum district asida mapung phana pangthokrai examination asida pamdaba thodok sing thoktanaba district asigi police na akanba section thorang lokhatli examination asiga mari leinana oinam high school gi headmistress Lucy ilangbam hai security gi akan section thorang marakta Maheiroi singna Kanglon Chumna amadi pamdaba pambai sing sizinadana examination asi mapungphana chethari lamdam asida hauze irang thoklabasu Maheiroi singna hanago mapungphana examination thaba asida nungaiba poi chaukhatpa khunai ama oihanna hotnabada education asi maikai chumna chathanaba pumnamakna hotnaminasi haina mahakna makhataki school kaba matamna ngali tana bom top thadarak pagi angang singse moida leitada ba haitare pukning wakhal leitada ba dina larik ta pukning changdaba siguma mayam ama lei haibagi information budi adumak phange ado board ki maikai dagi di exam se adum niyom gi matungina adum relaxation ama phawba leite akhoi adugi matungina adum sinbiona adum haire aduna every instruction given by the board akhoi adum follow tawjai akhoi sidai sida unfair means amata sawgachade police department gi maikai dagi su matam jana moi guard sing thabiraktana akhoi gi angang sing gi school da campus manung da changakpa adagi parents sing na mapan da lehanba siguma mayam se chapchana akhoi adum follow akoi mitop amta su changhan jade center manungda changak kadauba every official oitaragadi adumak changhan jay aduga any other organization oitaragadi prior information prior permission with the approval of the board aduda changhan jagani na adumaina adum stand tawraga leije